ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯪꯂꯩꯁꯅ ꯂꯟꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯃꯨꯡ ꯃꯆꯦꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯂꯟꯂꯩꯃꯒꯤ ꯅꯥꯀꯜꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯆꯪꯂꯩꯁꯅꯥꯅ ꯂꯟꯂꯩꯃ ꯅꯪꯒꯤ ꯈꯨꯗꯣꯜꯁꯤ ꯌꯥꯝ ꯈꯣꯏꯗꯥꯖꯩ ꯄꯥꯝꯖꯔꯦ ꯂꯟꯂꯩꯃꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯪꯅ ꯄꯥꯝꯖꯕ ꯃꯁꯛ ꯐꯖꯕ ꯍꯥꯏꯕꯗꯣ ꯐꯪꯖꯔꯕꯣ ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯆꯩ ꯂꯟꯂꯩꯃ ꯅꯤꯡꯁꯥꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯑꯍꯤꯡꯁꯤꯃ ꯏꯃꯥ ꯏꯆꯥꯕꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯍꯟꯕꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯁꯅꯥ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯄꯣꯛꯆꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯏꯆꯥꯁꯤꯒꯤ ꯃꯐꯝꯗ ꯃꯥꯕꯨ ꯅꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯇꯥꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯇꯥꯍꯜꯂꯛꯂꯣꯏ ꯍꯥꯏꯕꯁꯨ ꯑꯩꯅ ꯊꯥꯖꯩꯗ ꯆꯪꯂꯩꯁꯅꯥꯁꯨ ꯃꯇꯥꯔꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯂꯟꯂꯩꯃ ꯑꯩꯕꯨ ꯊꯥꯖꯧ ꯑꯗꯨꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯆꯪꯂꯩꯁꯅꯥ ꯃꯈꯥ ꯇꯥꯏ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯇꯥꯍꯜꯂꯣꯏ ꯀꯔꯤꯒꯨꯝꯕ ꯁꯛꯂꯤꯕ ꯋꯥꯁꯛ ꯑꯁꯦ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯐꯝ ꯎꯄꯣꯛ ꯈꯨꯗꯤꯡꯗ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤ ꯑꯩ ꯐꯪꯗꯕ ꯑꯣꯏꯈꯤ ꯁꯅꯥ ꯑꯗꯨꯝ ꯅꯥꯀꯟꯕ ꯋꯥꯁꯛ ꯁꯛꯀꯅꯨ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ ꯃꯇꯤꯛ ꯆꯥꯕꯤ ꯃꯃꯥ ꯍꯥꯏꯕꯗꯨ ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩꯌꯦ ꯁꯅꯥ ꯅꯪꯒꯤ ꯊꯥꯖꯕꯁꯦ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏ ꯂꯟꯂꯩꯃ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯦꯆꯥꯒ ꯁꯨꯅꯤꯇꯥꯒꯁꯨ ꯆꯪꯂꯛꯏ ꯏꯕꯦꯆꯥ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯏꯁ ꯏꯁꯨꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯣꯏꯕ ꯁꯨꯅꯤꯇꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯖꯕꯅꯦ ꯂꯟꯂꯩꯃ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯏ ꯏꯃꯥ ꯍꯣꯏꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯁꯨꯅꯤꯇꯥꯁꯨ ꯃꯆꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯣꯇꯦꯜꯗ ꯆꯪꯂꯩꯁꯅꯥꯒꯤ ꯃꯅꯦꯝꯗꯨꯒ ꯂꯩꯍꯧꯕꯅꯤ ꯏꯕꯦꯆꯥꯅ ꯑꯃꯨꯛ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯗ ꯇꯞꯅ ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯉꯁꯥꯏꯗꯒꯤ ꯂꯩꯍꯧꯕꯗꯥꯏꯅꯦ ꯗꯣꯛꯇꯔ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯏꯃꯥ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯒ ꯌꯥꯏꯆꯤꯠꯀꯗꯨ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯏꯕꯦꯆꯥꯅ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯑꯕ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯍꯧꯕ꯭ꯔꯣ ꯆꯤꯡꯁꯥꯡꯉꯥꯟꯕ ꯇꯞꯅ ꯏꯪꯅ ꯃꯣꯡꯍꯥꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯍꯣꯏ ꯏꯃꯥ ꯑꯉꯥꯡꯁꯤꯁꯨ ꯃꯁꯥ ꯐꯕꯅꯤꯅ ꯌꯨꯝꯗ ꯄꯨꯊꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯌꯥꯏꯍꯣꯏꯗꯤ ꯂꯩꯍꯧꯈꯤꯅꯤ ꯂꯟꯂꯩꯃꯅ ꯃꯁꯥ ꯀꯟꯈꯠꯂꯛꯄꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯟꯕ ꯌꯥꯔꯅꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈꯤꯅꯕꯅꯤ ꯉꯜꯂꯤꯉꯩꯗ ꯍꯜꯍꯧꯕꯅ ꯐꯔꯦ ꯑꯍꯣꯏ ꯏꯃꯥ ꯍꯦꯃꯥꯕꯇꯤꯒ ꯁꯅꯥꯍꯟꯕꯤꯒꯁꯨ ꯆꯪꯂꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕ ꯆꯪꯂꯛꯂꯤꯕ ꯃꯃꯥꯗꯨꯗ ꯑꯣꯟꯁꯤꯟ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯗꯣꯛꯇꯔꯅꯕꯨ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯕ꯭ꯔꯥꯅꯦ ꯑꯍꯣꯏ ꯏꯃꯥ ꯍꯦꯃꯥꯕꯇꯤꯁꯨ ꯌꯥꯏꯖꯤꯠ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯃ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯄꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯕꯦꯆꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯏꯆꯥ ꯂꯟꯂꯩꯃꯅ ꯀꯠꯊꯣꯛꯂꯤꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯏꯌꯥꯅꯨꯄꯥꯒꯤꯗꯃꯛ ꯏꯆꯥ ꯌꯥꯏꯆꯤꯠꯅ ꯀꯠꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯀꯠꯊꯣꯛꯄ ꯉꯝꯂꯣꯏ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯈꯟꯈꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯥꯏꯕꯛ ꯐꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯐꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯅꯤꯁꯨ ꯐꯪꯖꯔꯦ ꯍꯦꯃꯥꯕꯇꯤꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯣꯏꯅꯅꯦ ꯏꯆꯥ ꯏꯃꯧꯒꯤ ꯂꯃꯟꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯣꯟꯁꯤꯜꯂꯕꯅꯤ ꯑꯗꯨꯗꯒꯤ ꯁꯅꯥꯍꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥ ꯍꯣꯏꯒꯤ ꯂꯃꯟꯁꯦ ꯁꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯅꯤ ꯑꯗꯨꯕꯨ ꯏꯇꯥ ꯑꯩꯒꯤ ꯏꯁꯨꯁꯤꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯁꯛ ꯃꯉꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯕꯤꯔꯛꯎꯀꯣ ꯑꯣꯏꯍꯟꯒꯅꯤ ꯏꯁꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯁꯛ ꯃꯉꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ ꯌꯥꯏꯆꯤꯠꯅ ꯋꯥꯔꯤ ꯃꯔꯛ ꯊꯠꯆꯤꯜꯂꯒ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ
ꯏꯃꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯀꯣꯊꯗꯅ ꯂꯩꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯁꯠ ꯇꯧꯅꯕ ꯇꯧꯁꯤ ꯌꯥꯏꯖꯠꯀꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯅꯣꯛꯏ ꯍꯦꯃꯥꯕꯇꯤꯅ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤꯗ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ ꯃꯈꯥ ꯇꯥꯏ ꯊꯣꯏꯕ ꯍꯟꯕꯗ ꯄꯨꯒꯗꯕꯁꯤꯡꯗꯣ ꯒꯥꯔꯤꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕ꯭ꯔꯣ ꯉꯔꯥꯡꯗꯒꯤꯕꯨ ꯍꯥꯞꯈ꯭ꯔꯦꯗ ꯏꯃꯥ ꯊꯕꯛ ꯐꯈ꯭ꯔꯕ ꯃꯔꯨꯞꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅꯤ ꯀꯩꯅꯣ ꯌꯥꯏꯖꯠꯇꯨ ꯆꯪꯂꯩ ꯁꯅꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯐꯥꯒꯤ ꯇꯧꯏ ꯍꯣꯔꯦꯟ ꯑꯦꯛꯇꯤꯡꯒꯗꯣ ꯌꯥꯝ ꯃꯥꯟꯅ ꯇꯧꯀꯣ ꯑꯃꯨꯛ ꯁꯣꯏꯈꯤꯅꯤ ꯌꯥꯏꯖꯠꯀꯤ ꯐꯥꯒꯤ ꯑꯗꯨꯗ ꯆꯪꯂꯩ ꯁꯅꯥꯗꯣ ꯈꯣꯟꯖꯦꯜ ꯍꯥꯏꯐꯦꯠ ꯇꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯣꯛꯏ ꯂꯟꯂꯩꯃꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯀꯥꯔꯟꯗꯣ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ ꯑꯩꯕꯨ ꯉꯁꯤꯒꯤ ꯅꯣꯛꯄꯗ ꯃꯔꯤ ꯃꯔꯥꯡꯒ ꯂꯣꯏꯅ ꯇꯠꯄ ꯇꯥꯔꯦꯃꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯣꯛꯎ ꯍꯥꯏꯒꯦ ꯇꯥꯃꯣꯅ ꯀꯥꯔꯟ ꯁꯨꯡꯉꯥꯡ ꯂꯩ ꯅꯠꯇ꯭ꯔꯣ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯛꯅꯤꯡꯉꯁꯨ ꯅꯣꯛꯎ ꯈꯪꯖꯤꯜꯂꯒ ꯂꯩꯌꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯃꯇꯥꯎꯒꯤ ꯂꯨꯈꯝꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯌꯥꯏꯖꯠꯁꯨ ꯁꯧꯔꯥꯡꯅꯅ ꯀꯩꯅꯣ ꯀꯩ ꯄꯥꯝꯒꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯊꯋꯥ ꯋꯥꯁꯥꯗ ꯁꯧꯅꯤꯡꯕꯗꯣ ꯈꯪꯖꯤꯜꯂꯨ ꯌꯥꯏꯖꯠꯅ ꯃꯆꯤꯟ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯃꯆꯤꯟꯗꯣ ꯐꯠ ꯃꯦꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯂꯧ ꯌꯥꯔꯦ ꯃꯄꯥꯟꯗ ꯉꯥꯡꯅꯔꯁꯤ ꯁꯤ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯌꯥꯏꯖꯠꯄꯨ ꯄꯨꯊꯣꯛꯈꯤ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯨ ꯅꯣꯛꯆꯩ ꯆꯪꯂꯩ ꯁꯅꯥ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯟꯂꯩꯃꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦꯍꯦ ꯅꯪꯃꯁꯨ ꯐꯣꯠꯂꯤ ꯈꯣꯠꯂꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯠꯇꯅ ꯑꯃꯨꯛ ꯅꯧꯅ ꯐꯣꯠꯅꯁꯅꯤꯀꯣ ꯅꯪ ꯑꯩꯕꯨ ꯅꯣꯛꯅꯕ ꯊꯕꯛꯇꯤ ꯅꯣꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯍꯦꯃꯥꯕꯇꯤꯅ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯣꯏ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯅꯣꯛꯎꯈꯤꯒꯦꯍꯦ ꯏꯕꯦꯆꯥꯁꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟ ꯅꯣꯛꯄ ꯂꯣꯏꯔꯒ ꯆꯪꯉꯛꯀꯦꯀꯣ ꯑꯗꯨꯒꯅꯦ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯒꯨꯝꯂꯗꯅ ꯅꯣꯛꯅꯤꯡꯕ ꯈꯪꯖꯤꯟꯕꯁꯤ ꯌꯥꯝ ꯋꯥꯏꯅꯦ ꯁꯨꯅꯤꯇꯥꯁꯨ ꯑꯃꯨꯛ ꯅꯣꯛꯃꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯅꯣꯛꯊꯣꯛꯎꯕꯅ ꯐꯒꯗꯧ ꯃꯥꯟꯁꯤꯜꯂꯛꯏꯀꯣ ꯃꯌꯥꯝ ꯃꯃꯥ ꯃꯔꯤꯗꯣ ꯍꯧꯅꯔꯒ ꯊꯣꯛꯈꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯂꯟꯂꯩꯃꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯃꯇꯥꯔꯣꯏꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯕꯗꯨ ꯎꯔꯒ ꯂꯟꯂꯩꯃꯅ ꯇꯞꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯪꯂꯩ ꯁꯅꯥ ꯃꯄꯨꯛꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯟꯂꯩꯃ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯗꯣꯔꯛꯂꯤꯕ ꯃꯇꯥꯔꯣꯏꯒꯤ ꯋꯥꯗꯨꯗ ꯏꯉꯛꯉꯛꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯗꯣꯏꯁꯤꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯝꯕꯜ ꯋꯥꯡꯅ ꯈꯥꯕꯒꯤꯗꯃꯛ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯪ ꯁꯤꯟꯊꯔꯛꯏ ꯂꯟꯂꯩꯃꯁꯨ ꯃꯆꯥꯒ ꯀꯥꯏꯅꯔꯅꯤ ꯂꯥꯞꯅꯔꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯡꯕꯗꯣ ꯇꯨꯃꯤꯟ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯁꯤꯟ ꯊꯝꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯃꯤꯅꯣꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯖꯤꯟꯒꯅꯨ ꯁꯅꯥ ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯆꯪꯂꯩ ꯁꯅꯥ ꯁꯤꯟꯊꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯈꯜꯂꯔꯣꯏ ꯑꯩ ꯈꯟꯖꯤꯜꯂꯔꯣꯏꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯋꯥꯠꯂꯝꯕ ꯏꯆꯥ ꯄꯤꯕꯥꯁꯨ ꯏꯇꯥꯒꯤ ꯅꯇꯦꯡꯅ ꯑꯩꯅ ꯃꯦꯟꯁꯤꯟꯖꯕ ꯉꯝꯖꯔꯦ ꯍꯣꯏꯁꯦ ꯑꯝꯇ ꯅꯣꯛꯎꯁꯦ ꯆꯪꯂꯩ ꯁꯅꯥꯗꯨ ꯇꯞꯅ ꯅꯣꯛꯂꯛꯏ ꯑꯗꯨꯗꯒꯤ ꯅꯣꯛꯃꯤ ꯏꯆꯥꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯅ ꯅꯨꯡꯁꯤꯅ ꯃꯅꯝ ꯅꯝꯕꯤꯌꯨ ꯂꯟꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯑꯗꯨꯗꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯅꯨꯡꯁꯤꯅ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯆꯪꯂꯩ ꯁꯅꯥ ꯑꯃꯨꯛꯀꯁꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯩ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯁꯥꯒꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯑꯉꯥꯡ ꯌꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯂꯥꯛꯇ ꯂꯥꯛꯅꯩ ꯁꯨꯅꯟꯗꯁꯨ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯂꯥꯛꯂꯤꯕꯅꯤ ꯒ꯭ꯔꯦꯁꯟꯒ ꯌꯥꯏꯐꯕꯤꯒꯗꯤ ꯑꯉꯥꯡ ꯃꯆꯥꯗꯨ ꯎꯕꯗ ꯄꯪꯍꯥꯗ ꯍꯔꯥꯎꯖꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯑꯉꯥꯡ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯄ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯗꯨꯅ ꯏꯕꯦꯆꯥꯅ ꯒ꯭ꯔꯦꯁꯟ ꯑꯃꯗꯤ ꯌꯥꯏꯐꯕꯤꯕꯨ ꯀꯧꯊꯣꯛꯏ ꯃꯁꯨ ꯑꯅꯤ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯎꯅꯦ ꯌꯥꯏꯐꯕꯤꯗꯨ ꯃꯀꯣꯛ ꯐꯦꯠ ꯍꯥꯏꯔꯒ ꯕꯨꯕꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯒ꯭ꯔꯦꯁꯟꯅꯁꯨ ꯑꯃꯨꯛ ꯑꯩꯁꯨ ꯆꯥꯅꯤꯡꯗꯦꯕꯣ ꯆꯪꯂꯩ ꯁꯅꯥꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟ ꯃꯆꯥ ꯑꯅꯤ ꯆꯥꯛꯇꯨ ꯆꯥꯊꯣꯛꯎꯔꯨ ꯆꯠꯂꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯕꯨꯡꯉꯣ ꯃꯆꯥꯁꯦ ꯃꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯅꯤ
Wado tabada Grayson ga Yaifabigado famungdagi phan chongtharaga haire. Bubo, chakchawrase. Hoi hoi, lao lao. Adudagi machanupida mukonsen Ibechana haire. Bema, nang nakamain tawniya. Nang hana chathauragero angangsina imana senaramlaga. Ima hoy adum chathokpiro. Aidi kona charagi chaksu lamba kaya phaudeda. Hoi hoi, adudi ima hoy hana charurage ko. Asi hairamlaga anganganido puthokduna thokre. Ibecha hek thokibaga chingsangan bado put phaujilai. Mapuraibu ubada changlei sanana. Dada, chak chathokna batau biruro. Chingsangan ba phamung machido da ngek phamthai aduga. Dali, nanga buna chaminase. Aidi chaningdri. Aisu chaningdri. As, dada, karan tawnu kaidorage. Karan na temi nungsibi nangbo. Wahai se hairaga nupi sigi natonda siklami. Changlei sana sumapuroi bagi makudu phatkan thoklaga. Kainu toidubo, ngahorbo, nabana loire. Si hairaga makuduna manatonda nali. Chingsangan baso matawadu uraga nokje. Yamlanganu tada, nganghogalagani. Wadu tabada noklamba chingsangan badu nokpa chap leplaga ningaida na tumliba machadu da yenglei. Adum na ngayhaging namlaga machinatap na hairi. Abong umajase, mabugyang pay ko. Changlei sana sa nokmi. Ado budi, mama ilaw bagini. Chulo hoy, nang bugayam na bupura na. Changlei sana mamito pay na, mapuray badi yung laga hairi. Kaya ba hadyo kita? Asing wani, madamamada, nang nabugyang patkidawani, ay buyang mo't kridudi. Mapuroy ba na hairagli bawado changlei sana subhabtay. Machin gado pamthoklaga. Dadana no pathokjadraga aibu pukpatabi tahan bigano. Magi loina bina hairagli bawado tabada chingsangan bado tingbangam hauda kangnok nokthoraklami. Mapuroy bagi matawadu da changlei sana so mapuroy bagi pambom do da kutum na suraga. As, dada, hanggang hawalak patari haibani. Haibaga taubaga ningaidana tumduna leiramba machanupadu kaple. Changlei sana mamito na phaina muktang mapuroy badi yanglamlaga kapliba machabo kappa themlami. Ipan thaba numitoy bagi mayamdo punglang heklangi. Chingsangan baso khada muk wangda mukkay chenchelaga tabak mayamdo hotnabada masado ichok tharabani. Yajut sungan na laglaga mating pangi. Adubulan ay madi masa solibug kayga lagpangamlamde. Mataw yajit amadi mabayluhin ba na. Awada pa tabak yung sinaba sinaramlaga chingsangan bado makoy kada changlei. Mapuray ba changlag po ubada changlei sanana. Dada, lusya na ba taw biro? Ngagtang lay di nahigi kay karungga hirani. May sumatang lag na rani ba? Hoy, adu ginay na changlei si. Ado, nang di lusya ba na tro? Lujare, pihong doktaw da ngay di. Chingsangan ba chang silaglaga machabu nung siniyeng jaraga nokmi hayraklami. Abang nga machase nung shirupi ka na. Ichabu nung shiradi kayo no. Chingsangan ba danoy ato daki amog. Ay so nagnay ba chumi. Karangang dan layran mo sa chay tana ba daw biro jalo. Chingsangan ba so hoy hayrado na bathroom da jangki. Yaifabiso, lusyan baloyraduna, kina mauna, mamagi manakta dyan silaglaga. Mama, ay pasabra. Pajay, ijadi lahigi machabu mali. Yaifabi nokjay, adodaki amog. Mama, abungosi ay pamge. Abungosi tumiye, rin tumbahawala agoy na pamoko machat hoy. Hoy mama. Tanjado de hemabati su changlaglaga mamubu kawrado na haire. Bema, thoibiye, na fiyongdok na batawro ni nangbo. Ay ma, thoi badi luja krabro. Luja ba changkriye ma. Hemabati pikliba masunupado de yenglaga nokfet tawdo na hayraklami. Kaya ito nagshiriba no yengo ni Isuse. Ibecha su changlagto na hemabati da hayraklami. Inama, mapandahang na hawi.
ꯍꯥ ꯍꯣꯏ 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 ꯑꯩ ꯊꯣꯛꯑꯒꯅꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ ꯍꯣꯏ ꯏꯅꯝꯃ ꯑꯗꯨ ꯏꯅꯥꯎ ꯅꯪꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯌꯦꯡꯁꯤꯜꯂꯒ ꯑꯣꯏꯅ ꯂꯩꯔꯣ ꯑꯇꯩ ꯑꯇꯩꯗ ꯂꯥꯡꯐꯥꯡ ꯇꯧꯔꯨꯔꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯅꯝꯃ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯍꯥꯏꯅ ꯍꯦꯃꯥꯕꯇꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯒꯤ ꯇꯧꯒꯗꯕ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯈꯪꯅ ꯆꯥꯟꯅꯕ ꯕꯥꯔꯇꯣꯟ ꯐꯪꯕꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯗꯥꯟ ꯊꯥꯗꯩ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯃꯁꯛ ꯐꯖꯩ ꯅꯨꯡꯁꯤ ꯃꯃꯥ ꯃꯥꯜꯂꯤ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯧꯔꯝꯃꯤ ꯌꯥꯏꯖꯠꯁꯨ ꯃꯥꯏꯊꯣꯡꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯎꯠꯇ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯙꯥꯟ ꯊꯥꯗꯕ ꯆꯪꯂꯛꯏ ꯌꯥꯏꯖꯠꯀꯤ ꯃꯇꯧ ꯎꯔꯒ ꯆꯤꯡꯂꯩꯗꯨ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯖꯩ ꯗꯌꯥꯏꯁꯤ ꯀꯌꯥꯗ ꯆꯪꯃꯤꯅꯣ ꯌꯦꯡꯉꯨ ꯌꯥꯏꯖꯠ ꯄꯣꯀꯦꯠꯇꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯂꯒ 500 ꯆꯠꯄꯤ ꯈꯔ ꯁꯠꯇꯣꯔꯛꯂꯒ ꯑꯉꯥꯡ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯌꯨꯀꯣ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯇꯞꯅ ꯂꯟꯂꯩꯃꯁꯨ ꯌꯥꯎꯖꯔꯗꯤ ꯐꯒꯗꯧꯕꯅꯤꯗ ꯌꯥꯏ ꯃꯥꯅ ꯍꯦꯟꯅ ꯌꯥꯎꯅꯤꯡꯉꯤ ꯄꯣꯠꯅꯤꯗ ꯑꯗꯨꯕꯨ ꯌꯥꯎꯕꯗꯤ ꯌꯥꯗ꯭ꯔꯦ ꯏꯟꯁꯥꯡ ꯃꯊꯦꯜ ꯃꯊꯦꯜ ꯆꯥꯕꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯃꯥꯗꯤ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯕ ꯌꯥꯔꯗꯤ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯍꯥꯞꯄꯤꯗꯧꯕꯅꯤ ꯑꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯣꯛꯑꯦ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯍꯌꯦꯡ ꯃꯥꯅ ꯆꯥꯕ ꯌꯥꯔꯀꯥꯟꯗ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯆꯥꯔ ꯂꯣꯏꯔꯦ ꯆꯥꯁꯦ ꯄꯨꯡꯗꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯥꯛꯁꯨ ꯇꯣꯛꯈ꯭ꯔꯦ ꯁꯣꯏꯗꯅ ꯆꯥꯒꯗꯧꯕ ꯂꯩꯔꯕ ꯆꯥꯛꯇꯨ ꯇꯞꯅ ꯏꯪꯅ ꯆꯥꯕ ꯆꯪꯅꯗꯦ ꯆꯠꯅꯕꯤ ꯑꯃꯒꯨꯝ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯌꯥ ꯇꯧꯔꯒ ꯃꯌꯥꯝꯗꯒꯤ ꯍꯥꯟꯅ ꯆꯪꯅꯕ ꯍꯦꯛꯇ ꯍꯣꯠꯅꯩ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯞꯅ ꯏꯪꯅ ꯃꯌꯥꯝꯅ ꯐꯝꯅꯈꯤꯕ ꯉꯥꯏꯔꯒ ꯆꯪꯕꯁꯨ ꯌꯥꯎꯔꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯅꯩ ꯃꯌꯥꯝꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯍꯟꯅꯈ꯭ꯔꯕꯗ ꯏꯃꯨꯡꯒꯤ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯀꯥꯅꯟ ꯀꯨꯃꯥꯔꯒ ꯂꯨꯋꯥꯡꯂꯦꯝꯕꯒꯗꯨ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯗꯨꯗ ꯐꯝꯂꯤ ꯋꯥꯔꯤꯁꯨ ꯀꯟꯅ ꯇꯧꯔꯤ ꯀꯥꯅꯟ ꯀꯨꯃꯥꯔ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ ꯏꯆꯥꯗꯒꯤ ꯏꯃꯧꯗꯒꯤ ꯏꯁꯨꯗꯒꯤ ꯆꯨꯝꯃꯤ ꯚꯥꯏ ꯑꯩꯁꯨ ꯏꯆꯥ ꯅꯤꯉꯣꯜꯗꯒꯤ ꯏꯌꯥ ꯅꯨꯄꯥꯗꯒꯤ ꯏꯁꯨꯗꯒꯤ ꯀꯩꯗꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯐꯕ ꯃꯄꯣꯛ ꯈꯥꯏꯅꯔꯤꯕꯁꯤ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯇꯟꯖꯥꯗꯨꯗ ꯍꯦꯃꯥꯕꯇꯤꯅ ꯄꯤꯛꯂꯤꯕ ꯃꯁꯨ ꯅꯨꯄꯥꯗꯨ ꯄꯝꯗꯨꯅ ꯄꯨꯔꯛꯂꯒ ꯍꯥꯏꯔꯛꯏ ꯅꯁꯨ ꯅꯨꯄꯥꯁꯤ ꯀꯅꯥꯅ ꯍꯥꯟꯅ ꯄꯝꯒꯦ ꯍꯥꯏꯔꯤꯅꯣ ꯂꯨꯋꯥꯡꯂꯦꯝꯕꯅ ꯅꯣꯛꯂꯒ ꯏꯚꯥꯏꯅ ꯍꯥꯟꯅ ꯍꯦꯛ ꯄꯝꯖꯔꯁꯅꯤ ꯏꯇꯩꯃ ꯀꯥꯅꯟ ꯀꯨꯃꯥꯔꯅꯁꯨ ꯍꯔꯥꯎꯅ ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯩꯅ ꯍꯥꯟꯅ ꯄꯝꯒꯦ ꯍꯦꯃꯥꯕꯇꯤꯁꯨ ꯃꯥꯅ ꯄꯝꯂꯤꯕ ꯃꯁꯨ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯛꯏ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯃꯁꯨꯗꯨꯕꯨ ꯄꯝꯂꯒ ꯄꯨꯄꯨꯒꯤ ꯁꯨꯁꯨꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯗꯨꯕꯨꯗꯤ ꯃꯕꯣꯛ ꯑꯩ ꯂꯧꯗꯅ ꯐꯖꯔꯤꯕꯅꯤ ꯃꯣꯏꯕꯥ ꯑꯩ ꯌꯥꯔꯦ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯕ ꯅꯪꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯏꯀꯣ ꯑꯩ ꯀꯥꯅꯟ ꯀꯨꯃꯥꯔꯒꯤ ꯋꯥꯗꯨꯗ ꯂꯨꯋꯥꯡꯂꯦꯝꯕꯗꯨ ꯅꯣꯛꯆꯩ ꯍꯦꯃꯥꯕꯇꯤꯁꯨ ꯃꯆꯤꯟꯒꯗꯨ ꯄꯩꯔꯒ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯕ ꯑꯩꯒꯤ ꯁꯛꯁꯤꯗ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯕꯕꯥꯅ ꯈꯣꯏꯗꯥꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯩꯕꯨ ꯑꯗꯨꯝ ꯂꯨꯝꯗꯅ ꯂꯩꯈꯤꯕꯗꯣ ꯍꯩ ꯃꯃꯥ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨꯀꯣ ꯃꯃꯥ ꯏꯁ ꯑꯩꯅ ꯅꯪꯕꯨ ꯂꯨꯝꯕ ꯌꯥꯝꯅ ꯂꯥꯛꯈꯤꯕꯁꯨ ꯉꯥꯏ ꯋꯥꯔꯤꯒꯗꯤ ꯃꯣꯏ ꯕꯕꯥ ꯍꯟꯅꯨꯊꯪꯁꯤꯗꯅꯦ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯅꯒꯨꯝꯁꯤꯀꯣ ꯅꯠꯇꯦ ꯃꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯂꯨꯝꯕ ꯇꯣꯏꯃꯟꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯕꯕꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯨꯠꯊꯔꯛꯇꯅ ꯄꯨꯈ꯭ꯔꯤ ꯑꯣꯟꯊꯣꯛꯈꯤꯕꯗꯨꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯍꯩ ꯃꯁꯤ ꯀꯌꯥꯗꯣꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯍꯦꯃꯥꯕꯇꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯆꯪꯈꯤ ꯂꯨꯋꯥꯡꯂꯦꯝꯕꯅ ꯅꯣꯛꯂꯒ ꯏꯚꯥꯏ ꯏꯇꯩꯝꯕꯤ ꯑꯁꯤ ꯂꯥꯏꯗꯦꯅꯦ ꯂꯥꯏꯗꯕꯅꯤ ꯅꯨꯃꯤꯗꯥꯡꯁꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯆꯣꯛꯊꯩ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯇꯧꯗꯦ ꯃꯥꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯄꯦꯟꯅꯅꯕ ꯇꯧꯔꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯒꯗꯧꯔꯦ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯆꯤꯡꯂꯩ ꯁꯅꯥꯅ ꯗꯗꯥ ꯊꯕꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ ꯑꯉꯥꯡ
ꯇꯨꯝꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇ ꯊꯦꯝꯃꯒ ꯇꯨꯝꯍꯟꯈꯤꯗ ꯉꯥꯏꯔꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯀꯥꯡꯈꯜꯒꯗꯣ ꯍꯥꯏꯗꯣꯛꯂꯒ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯔꯝꯒꯦꯅꯤ ꯅꯤꯡꯉꯥꯏꯕꯣ? ꯌꯥꯝ ꯀꯨꯏꯅꯕꯨꯗꯤ ꯇꯧꯗꯦꯗ꯫ ꯑꯗꯨꯅꯦꯕ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦꯕ꯫ ꯑꯗꯣ ꯗꯗꯥꯁꯨ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ, ꯊꯕꯛ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯗꯣ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯣꯊꯥꯔꯗꯧꯅꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯛ ꯈꯨꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯂꯩ ꯁꯅꯥꯅ ꯀꯩꯅꯣ ꯂꯣꯛ ꯑꯃꯨꯛ ꯇꯧꯗꯧꯔꯕꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯒꯨꯂꯤ ꯑꯃ ꯆꯥꯁꯤꯜꯂꯒ ꯑꯗꯨꯝ ꯇꯨꯝꯅꯕ ꯇꯧꯔꯒꯦ꯫